Hauzik phawagi maroiba pausingda Dzuko bhelegi chayetnaba leiriba asi yensilhannaba state anigi oiba committee ama semlagani haina Chief Minister N.Biren thajaba pikhre. English singni tarama panda pangthokadouriba Lok Sabha meekhal da outer amasung inner da PRJA gi meehut thadokani haina PRJA gi convenor Erendro na phaongdokhre. Amadi Vishal Mega mart ngashi ayuk sakhangdaba singna bom langsinduna landakhre. Kurumjari Times of Manipuri pau mityang tabiri singbu Bidyapati mayang lambam na taram na okjari hauzik pau sandok na pizari. Lambi thong pharabasu aikhoi masen gi marakta nungsinnadrabadi kanaba leite maram aduna aikhoi masel amata oina punsinduna apunbagi pangal hena kankhat hansi haina Chief Minister N.Biren na phaongdokhre. Senapati da pangthokhiba ahanba state level barak festival gi nini chanba numita saruk yaraduna Chief Minister N.Biren na makhata na hai lakadauriba chahida barak festival ase hena chauna pangthoktuna mapan laibaki namkoiba singsu saruk yensilhannaba hotnaminasi yumthang nariba Nagaland amasung Manipur ga lonariba Dzuko bhelegi chayetnaba leiriba asi laikhai tanabagidamak Nagaland gi Chief Minister ga pau phaunare state ki thakta committee ama semduna yensilhannaba fireb laure tungzoidasu Manipur amasung Nagaland gi ngamkhaida chayetnaba leiriba adugisu thangnariba khul anigi khulakpasing phaminaduna waroisin purakle haiki. Bharat ki awang nongpok lamdam singi manungda Manipur dasu regional political party ki akanba saphu amal laklagani lakadoriba chahi lising ani ga tarama panda pangthokadouriba Lok Sabha meekhal da outer amasung inner da People's Resurgence and Justice Alliance PRJA gi meehut thadokani haina PRJA gi convenor Erendro leisombam na phaongdokhre wafam asi tom TV ga akhanana unaba amada phaongdokhibani mahakna makha taraduna handak state manga gi election fall lauthokpada Telangana amadi Mizoram da national political party na maithiba nanglakpa asina regional party da miyam gi thajaba helakle takpani masimakna lamdam asidasu athuba matamda ahongba ama uraklagani haiki. Swaita regional party national party ki politics de Manipur da koi regional party na pangan solisi karigino hangbagi mota koi national party singina adum kari kaigino praja miyam sina regional party जो सगुट पीब तारगदी regional party दुना तुम कागदोइनी अखोय regional party ने सु ममांग दा कारमी regional party ने सु पालम बलाइंगा मयाम अमा लेरमी अखोय मणिपुर की history दा असिदी अखोय की अयुक का नुंगदांग गाय दुने day and night ने अखोय मतम खरा regional party ना अखोय पालम मगसु अमुक नुंगदांग ओइग्रे हौजिक नुंगदांग ओइरी अदुबु नुंगाल खिनी हायबदुने अमुक कहन्ना अदुना very Nakal amaromda handak pangthokhiba state mangagi assembly meekhal da BJP na chauna maithiba asigi matangda palladuna Erendro na hai handak BJP gi vote bank oiriba Chhattisgarh Madhya Pradesh amadi Rajasthan da BJP na maithiba asimak miyam gi apamba karino haibadu takpani BJP gi matam loisilakle haiki. Mizoram oirambane do ngasidi Mizoram da su khoi tugre khoi gi Chief Minister oiramiba nupa do madu sedani dagi vote lepaga su tuma se animak tagi pogi si angak pomane si dia khoi gi honorable Chief Minister former Chief Minister ibo bina khangabo amasung thawal dagi vote lepa su animak tagi poba adugum mane ba si di aduna taseng na hai ta ga di Telangana amasung Mizoram gi result si yeng matung da khoina yamna pukning thawkaningai oibase India ki political setup sida regional party ki yam pak chawa potential ama tam tamna akhoi Europe ama akhoi uzai hairiba sigumba regional political spirit se mase akhoi Manipur da su athu matam da yoningi ado yausior kani haibagi yam chawa asa akhoi thamjari. Lamphel police station gi manung chanba chingmairong da leba Vishal Mega mart ngasi ayuk pung manga makhairom tarakpa aduaida sakhangdaba singna grenade langsinduna pokhai hankhre bomb attack aduda misi mina amadi asok apandi yaukhide adomainamak shopping mall building gi mamang thangba mingsel gi saruk kharadi akai atoi thokhi police tagi phangba pawgi matung ina ayuk pung manga makhairom tarakpa aduaida
Gari macha thauduna lakpa mioi anina bom adu shopping mall tamna lamsinlamlaga khonglei thuna chen khibani hairi thaudok asiga mari lainana section 20 unlawful activities prevention act amadi section 3 of explosive act ki makhada case ama lokhatuna makhata na thizin humjin bagi thabak chathaba haukhre hairi Professor Naurem Sanajawbana Laikhidabagi Mapanlak Suba Kumon Thoram Ngasi Oja Sanajawba Memorial Trust na Sinduna Larik Yangbam Laikai the Laiba Oja Sanajawba Memorial Complex the pangthokadouriba Manipur State Minorities Commission ki Chairperson Dr. Said Burhanuddin OSMT ki President Professor N. Rajmohan Singha Poirai Laimarol Maira Paibi Apun Balup ki President L. Memchaubi All Manipur United Club Organization ki President P.H. Devan Sharma Amadi Trust ki members na Thoram Aduda Saruk Yaki Oja Sanajawba Lisingani Mapanda Laikhidabani Oja Sanajawbana Manipur ki Damak Hotnaramba Kayabu Ningsing Minaduna Magi Thaudang Tung Inba Amadi Mai Pakpa Ngamhanaba Hotnaba Mathau Tai haina Wangang Loisingna Phaongdokhre Yam Zawbusi Oja Sanajawbana Lairing Hinging Matamda Oja Radesana Hai Asnangi Manipur ki me phirong thong saw reda Manipur haibisidi prithvi ki manungda phai big ba masak ta ke haitar yotum mato natana ta pa yadra tum pik paduda nana kamai to su yam saw na ma ke ta che ko idiya na duai jade huje chillaba la ki isu kaya da ba le badi pula ma che gan ta ba to aga khabara ni khangde amada ni khangde huje ki matam sadi yamna mapung oiba isa sada jawani Paugi marak thatna break amatang lawjari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break ki matungda pau makhata na pizari Indian Red Cross Society Manipur branch na miyoiba khunai gi damak mating pibagi thabak leptana chathari handakta su khudong thiba thaudok kayada haksang gi phibam bima nadraba miyoi kunthra ga marida Manipur gi mapanda puduna layengkhre haina ngasi MJ Avenue de leba society asigi office da pangthokhiba pau gi mifam amada society ki general secretary Dr. Y Mohena Phaongdokhre mahakna makhata raduna society asigi maikai dagi tengbang pikhraba miyoi sing adu Chanpur Ukhrul Amadi Imphal na chingba tongan ba mafam kaya dagi yauri patient tara mari amana haukiba chahi lising ni tara manga aduga patient kun amana sahi asida Guwahati da puduna limb amputation amadi replacement tawki makhata na su miyoiba khunai gi damak piba yaba tengbang pikhigani haiki Indian Red Cross Society ga ICRC habidi International Council of Red Cross Committee of Red Cross haisina funded to program amsida akhoi khong khut ki di tawjadre khut kakhraba tet khraba singki sigi artificial limb fitting gi damaktani 2015 da akhoi anirak thokna mi tara mari khi akhoi isa yauna kalta da puraga mokhong hapui Guwahati da puraga khoi red ko ki ari ani na ha mada mi mapan na manga ma aru yang wana da tumbimta sidi khoi ICRC musi Red Cross na flight ta pubi up down ara anan bo hotel da thami ara happy ba
kano si appliance range ani madi khut ki ore atina kasi kun anobu kun sigi si kun ni mari na hakung gi repair to bosat pani ngarang numidang pung mapan makhairom taba aduaida haingang police station gi manung chanba Imphal Dimapur lambi gi khabam lamkhai da gari macha thauraga lakba nupa ama Tata Safari na thombada laikhidraba mioi adugi mamingna sanasam chawba kawi mongsangai lai leiraktagini asiba haksang adu police na lakholaga jenims ki mokta thamkhre Social Welfare Minister Nemcha Kipgen gi matenga loinana Rotary Club of Imphal ne sinduna Kaithel Manbi Junior High School dangarang nupilal numit ka mari lainana nomagi oiba lemna laing bagi kem ama pangthokhre kem aduga mari lainana Rotary Club of Imphal gi President Dr. Sudhir Ranjan na kem asi Social Welfare Minister gi tengbang loinana nupilal numit ka mari lainana sel gi khudong chadaba Imphal da laktuna laing bangam jadraba imung kaya gi khanduna club asina sinduna pangthokpani masida surgery, ENT, eye, dental amadi gynae department singi hangduna mioi lising amaga samga romda lemna lying baga loinana hidak langthaksu piri haiki loinana kem asi makhata na Manipur gi tongan ba mafam singdasu pangthokna na ba thaurang tauri haiki Naga Pistok asi loisilakli amadi Bharat Sarkarna Athuba matamda loisinanaba hotnari haina Union Home Minister Kiren Rijiju na phaongdokhre wafam ase Arunachal Pradesh ki MP Thokekho Yemchimina Winter Parliament Session da Naga Pistok ki matangda Pukhallakiba wahangi paukhum pireduna haikibani Kiren Rijiju Naga National Political Group Church amadi NGO singdasu punna khanaduna Pistok asi athubada loisinanaba appeal tawkhibaga loinana negotiation asi yamna luba tangka yaure loinana NNPGS nasu Naga Miyamgi wafam matung ina Bharat Sarkar ga wari sanari Nakal amaromda Dimapur da Naga political issue asi Bharat Sarkar na athuba matamda loisinanaba dabi tawruduna miyamna rally chatkre Nagaland Gonbura Foundation gi maikaidagi Bharat laingak na Naga peace process ki matangda matam sangna maram khangdana thamliba asi rajniti gi achauba asoibani haiba takna raba rally asi pangthokpani hairi panbayabadi chahi humpu hena chatharaklaba Naga struggle asi loisinanaba Bharat Sarkar amadi NSNIM anina Naga peace accord tawna khaba matung framework agreement ama listing ni taramanga gi August 3 da sign tawna khibani amuka hana break amatanga logzari Break matung taram okchari amadi pau makhata na pizari Telangana Rashtra Samiti TRS kiluchingba K Chandrasekhar Rauna anirak suba tamgi Telangana gi Chief Minister oina ngasi Hyderabad ki Raj Bhavan da wasak laukhre amadi Mohammad Mehmud Ali Buna Deputy Chief Minister oina wasak laukhre nakal amaromdana Madhya Pradesh Rajasthan Chhattisgarh amasung Mizoram da hana palamba party amatak Kakhidre Mizoram dana Mizo National Front ki Joram Thangana lakliba thangs nimita nauna Chief Minister oina wasak lauragani BJP na palamba state ahumda Congress na chauna mai pakraba tungda state sing adugi anawa Chief Minister sing khanbagi matangda namthak tawi haidona Congress na Rahul Gandhi bu penadre hairi haukiba chahi lisingam ga samapan marfudara humdoida PB Narasimha Rauna Madhya Pradesh da tawkhibagum Rahul Gandhi na Bhopal Jaipur amasung Raipur da mikok thiduna party manungi democracy amasung decentralization tawde haina maral susirakli ngasi phongkiba pawche sina kari moro iba paw yauribage haibadu amuktang punna khangminasi Sangai Express Thawal Project Dolai Thabi Project Sen Pitok Tabadagi Tunnel Hutpagi Thabak Lepkhre Tombishna Kaithel Savagi Thabak Lepkhiba Chahi Ama Makhai Phare Corruption gi charge da Commissioner yauna mi ahum gi mathakta case lokhatkhre BJP Pamdre haiba meekhal gi falna utlakle Jai Kishan Pogna Firm Nupilal Ningsing Thauram Sanjen Tong Tavalambi Nupilan Road Thona Bakhanari N.Biren SIT CVI na thagalakba charge sheet yakre nongbrangi case close tawkhre
Congressna state ahumda government semnaba thorang tawkhre naharolgi thodang Kaishampat thongdagi sanjenthong phawgi lambi asi Nupilal Memorial Road haina ming thonnaba cabinet ta khanaragani Chief Minister Afaspa drug amasung indigenous people sing ngak senabagi lanthengna ahum suba Nupilal oirgani Lup Singh Saukhat thorangi thadarakpa senfam lana sijinabagi legal action lokhatnaba taksilani PDCC Community da yumfam oiraga politics tawroidavani human service amasung humanity da base tawgadavani N.Biren Huyen Lan Pau Mizoramda Joramthanga Telangana Chandrasekhar Rao Chief Minister oiragani Nupilal ningsing thoram pangthokhre Kaishampat thongdagi sanjenthong phawbagi lambi Nupilal Road tholagani Chief Minister Meghalaya Police dagi transit remand laurakhiba ZUF ki Chairman BLPPU hairakle Colonel Ajay Chaudhuri chenaba parallel drug case ki charge hearing loikhre Judgment reserve tawkhre Sana Laibak Dolai Thabi Thawal project dagi ising punba ching hutpagi thabak lepkhre Thaknanaba ising pinaba lainga ki thorang arembada tadore Kaishampatagi sanjenthong yobu lambi Nupilangi mingda tholagani Nupising politics ta yauksinsi Chief Minister Myanmar dagi pusilakba chana thaknaba polam sing changyeng taunaba khulai athubada thamlagani Jayanta Kumar Ichel Express Nupida crime sathaba mioi tara hena fadok pikhre Chief Minister Laingak na Nupilal ningsing thoram pangthokhre Kaishampatagi sanjenthong phawa Nupilal Road kauragani State manga da meekhal da BJP maithiba haibasi miyamna yadre takpani Lagliba lising ani tara nipangi Lok Sabha meekhal matungda Center da Congress ki sasan halaklagani Jai Kishan Thamari gi angang heart ki operation Mega Chandragi wafam yumfam yaugavani Iraibak NSCN IM gi Vice Chairman Khole Konyak Delhi da laikhidre Kaishampatagi sanjenthong phawa Nupilal Road thonaba khanaragani Nupishing State Assembly election da saruk yarasi Chief Minister BJP gi nafu hafugi laingak fail oire Jai Kishan Aroibada maruoiba pau amuk hana thamjari Dzuko belegi chayetnaba leiriba asi yensilhannaba state anigi oiba committee ama semlagani haina Chief Minister N.Biren thajaba pikhre English singaniga tarama panda pangthokadouriba Lok Sabha meekhal da outer amasung inner da PRJA gi meehut thadokani haina PRJA gi convenor Erendro na phaongdokhre Amadi Vishal Mega mart ngashi ayuk sakhangdaba singna bom langsinduna landakhre Hauzikidi Manipuri pau matang sa loisinjare yengbiriba punamapu amuk hanu khurumjari